United People's Front UPF Manipur के advisor advocate L JADUMANI ना लुचिंगबा कांगबू अमना चुराचानपुर दगी लांजेनरक्तुना थांग वांगमा हाई स्कूल की SC Girls Hostel da HANGBA Relief Camp da Changjapham Louriba Angang singda notebook Amadi pencil na Chingba Mateng Pangkhre IPF ki president and Rupachandra yauna chatkhiba polam sing Mateng Pangba duda Mari lainana L JADUMANI na hai chahi ge exam loikibaga iroinana mairui singi matam arembada mangdanaba lai yektuna sananaba polam sing asi Mateng Pangbane ngasigi haugalakliba mairui sing asina aikoi gi tungi laibak lepa tawribane maramaduna education haibasi myoi bagatana thanaba yade amaromda relief camp asida Changjapham Louribi asarani salam kobi amana fongdorakpada hauji mafam asida punba in match amaga kuntra mapan lai masigi manungda nupa humputarok nupi yangkai mangani Lengang na ikoi gidamak hauba hautaba thidana watana bo khonari adubu yum haiba dumakti nattabanina haifam khangde lei taba yumdana ningtamna leiningi maramaduna ikoi gi yumda hongjina balengang na tubada thorang tobiyo haina mangna phongdokhi